Lakhipur online puthok-saba October ki tang 8 thangje numit ki Khomjinba Pao tabirasi ahanbada maruoiba Pao Khanghaudana churakhiba nongna Guwahati da khusemgi chauthokle Assam gi jila kharada red alert lauthokre Silchar da Bikasi Agro amasung Barak gi anoba product sing launch tawkre Mount Manipur da athoba singi mafamda hikale katam khibagaloinana manama thumlan thokre Jiribam gi relief camp ta leiramba miyoi sing ngarang mayum da thingkre amasung Asian Games ki nupa gi hockey final da Bharat na Japan bu maithian kre nupi ki sepak takraw da bronze medal phangle Haujik mapungoiba Pao tabirase Khanghaudana churakhiba nongna Guwahati da khusemgi chauthokle Assam gi jila kharada red alert lauthokre Assam gi mafam da nong chubagi chang hengalakli asom da Guwahati shahar da khanghaudana churakhiba nongna maram oiraga khusemgi chauthokle lambi sorok sarkar gi loisang amadi mahai loisang kayamarum isingna thumjinkhre borjhar gi aingasa gi paw matungina October ki tang 8 phawbada Assam gi mafam da nong chukhigani hairi asitanatana jila kharada red alert amadi yellow alert lauthokpasu laikre Kokrajhar Chirang Bongaigaon Dhubri amadi South Salmara Mankasar jila da nong kanna churaba yai haina red alert lauthokre aduga Karimganj Dima Hasao Karbi Anglong Gwalpara Borpeta Baksa Nolbari Kamrup Darang Hozai Lakhipur amadi Dibrugarh da mayai oirap ki changda nong chugani haina orange alert lauthokre Nong leptana tabana manam oiraga Silchar Guwahati National Highway number 6 ki Kasar Meghaloi ngamkhaida Digorkhal Kalainsora amadi Lokinagar na chingba mafam singda lambi gi pibam phatre lambi da pukri gumba kongut kaya laibana ising amadi laikhom marakta gari chatpada apan mathokle ambulance yauna gari kaya marum hairiba mafam asida panduna laibagi paw lagle October ki tang 3 amasung 8 ta Silchar da Commissionerate of Food Safety Assam na Kasar District Administration ga kusamna duna pangthokiba Eat Right Millet Mela Silchar 2023 hairiba mela asida Bikasi Agro Producer Company Limited Singirbon amasung Barak Dairy Producer Cooperative Society Limited Putikal su ahanba numita sarugyakre ahanba numit October ki tang 3 ta Bikasi Agro amasung Barak Dairy na puthokiba pothok sing Dr. Abdul Razak Ahmad Assistant Director Department of Agriculture Kasar Joinal Abdin SDAO Headquarter Silchar amasung atay agriculture gi official sing yauna launch tawki thoramasida launch tawkiba product sing adudi branding tawraba cheng tulsi dhania harinarayan gobindabhog murali chahau cheng yam millet maru amasung millet ki cheng asina chingbani Bikasi Agro amasung Barak Dairy gi stall da Samiran Borua Designated Officer Headquarter Commissionerate of Food Safety Assam BB Das Designated Officer Food Safety Silchar Dr. Khaled Ahmad ADC Health Silchar Jonali Devi Assistant Commissioner Silchar Mr. Lian Rangkhol APART Team Leader Kasar Maisnam Aurobindo Singha Extension Officer DICC Kasar na chingba official singna stall singa si delengsin biraktuna maruoi papauta kaya pibiram kre hairi hojik chathariba company ani sigi khongjang asi achouba milestone amani amasung board of director shareholder member sing amasung well wisher singna thawai yauna honna birapati henna wangba thakta mai papa company ama oipa ngamgani haina company ani asigi thobuba singna phongdorakre loinana chathariba khongjang asida support tawriba NABARD Sanatan Unnayan Sangstha Yusuf Mehruli Center Small Farmers Agro Business Consortium amadi Aprins na chingba government amasung NGO singbo company ani asigi thobuba singna thagatpa phongdoraklei Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Mount Manipur da athoba singi mafamda hikatlekat tamkibaga linana manamathum su lanthokre ani suba adungai loi thakraba athoba singi ningsing thoram 2023 gi oina chahi asigi October gi tang 3 dagi tang 10 phawba Mount Manipur da pangthokpa hokre
Nini Chanba numitta Manipurgi iningthau Kulachandra gi photo amadi ate atopa singi mafamda langbangi heisoi katuna ikai khomna bautkre thorom asigi saruk ama oina paring naina chatharakpa pungning thogatpagi sarukta Mount Manipur National Award 2023 pituna ikai khomna ba utkre haina Dalit Sahitya Academy Manipur ki Secretary BK Mangangi Cherol amada khangalakli Saknairaba sing adudi miyamna sakhang maikhang naraba aibi Khetrimayim Subadani Ningthaujam Uma Devi Longjam Sangita Devi Wahengbam Kumari Chanu Puralatpam Meena Devi Padmasri Dr. Waikhom Gozen Mitei Salam Ibopisak Thaudam Sarat Mitei Ibotombi Salam Rajen Laisang Them Khagokpam Khamba Gitarani Chongtham Elangbam Boris Huidrom Langanba Mangang Maibam Mema Devi Yauri Mana Yenthokpagi Thoromaduda J. Sesagiri Protocol In Charge Port Blair Andaman and Nicobar K. Ganesh Protocol Assistant Dr. Y. Mohendra Kumar Singh National Secretary Bharatiya Dalit Sahitya Academy New Delhi na Chief Guest President Amadi Guest of Honor Oina Circuit House Haddo Port Blair gi Auditorium da Pangthokhi Thorom Singh adugi manungda Saireng Saidin Minaba Amadi Maruiba Mafam Singh Wandur Chadia Patu Mount Manipur Netaji Subhash Chandra Bose Island Soras Deep Sahid Deep Chatham Sawmill Long Island Mayabundar Rose Garden Cellular Jail Amadi Nicoborgi Atei Area Sing Mafam Koina Chatuna Yengsilakani Hairi Haukiba Chahidasu Khongchadasiga Mari Lenana Mount Manipur Koba Lamkoi Warida Yumpam Oiba Larik Ama Dr. Hem Sorok Khaibamna Iduna Kaunu Eco Park ta Phongkrabani Thoromgi Ahoba Sarukta Manipurgi Hauzik Oiriba Tangdu Laitadaba Pibam Asida Nungaitaba Phongdokladuna Minute ani tumina leptuna awaba phongdokkibaga loinana athuba matamda tangdu laitaba hanjilaknaba taibang mapuki mafamda nizaki hairi Khanganjaba ma lamdamasigi maming leiraba sarugi doctor ortho specialist Dr. C.H. Rakesh Singha Jumsakaisha masung irai nimit khudingi Well Care Medicos Lakhipur Townda laktuna laingadauri Kudong Saba Silobi Ho Advance Booking ki damak Well Care Medicos Lakhipur Town ki mobile number 8134-835398 number asida call tawbirabu All Assam Manipuri Students Union Central Committee na Lakhidraba Amsu Central Committee ki Lising Amaga Chamapan Marfumathoidagi Marfumari Phauba President Oina Thaupu Biramba Oza Maitan Kaisam Niranjan Amasung General Secretary Oina Lising Maga Chamapan Marfutaramapan Lising Ani Phauba Thaupu Biramba Oza Thoidingjam Binoina Lakhitabata Awapa Phongdokpagi Thoromama Ngarang Silchar Manipuri Boys Hostel da Pangthokre Oja Singh Asina Taubiramba Thabak Thorom Singh Palladuna AMSU Central Committee ke Advisor Saikhom Komlakanta, former Advisor Bir Kumar, former General Secretary N.G. Prajalal Singh, Advisor Laisram Satyajit, former Vice President Panjobam Loknath na chingba miyo singna wangangke, tungda oja ani gi mapamda maira katuna Lairam lenda ingna chingna leiruna bagidamak minute ani tumina leptuna awaba phongtokhe. Joypur Mayai Laikai da Laiba Mahadev ki Laisangda ngarang Ima Maira Pai Bilup Joypur Mayai Laikai amadi number lising amaga kunmari Joypur Manipuri LP School A Kirti Singha Joypur Manipuri ME School ki oja sing amadi mahiroi singna Manipur da Kukila Loba singna Meitei singda chatharakliba tamthireba Mihat Mipungi Thodok sing asida Thawaina Pontha Pikraba Athoba Thobi amadi Mahiroi Hizam Linthoi Ngambi amadi Hizam Hemanjet ki Mihat asibu nungaitaba amadi yaningdaba phongdoklatuna Minute amatumina leptuna awaba phongdokkibaga loinana Oza A. Boyton amasung Maira Paibigi Secretary M. Bidarani na pendaba wafam kaya phongdokhi thorom asida Oza Athokpam Ipoton Munindra Changa Mayum P. Ranjit M. Vikas na chingba miyoi singna maroiba thodang lobikhi hairi Hemanjit ki Hawaina Lairam lenda ingna chikna leunabagi damakta Joypur Mayai Laikai Sadra Sadri Singh amadi Ima Maira Paibi Singha kusamnaraga Lakhidraba Athoba Singhi mafamda haikat laikat Duk Maira na chingba kachaduna mogi santigi damakta thauminjari Jiribam District ki Babupara da Laiba Apunba Jiribam Maira Paibi AJMP ki office da Lakhidraba Poirei Laimarol Maira Paibi Apunba Manipur ki President Oina Thaupu Pirambi Ima Longjamongbi Memchaubi ki Mangani Leihun Tambagi Thoram
Jiribam district tasu AJMP na sinduna hailei amadi maira katuna thoromasi ngarang mapung phana pangthokre thoromasi ga mari lenana AJMP ki president S Susila Devi na hai imana matam sangna Manipur gi damak yamna kanna naha singbu nisa chadanaba honajabada chauna saruk jarakhibani Armed Forces Special Power Act apaspa lokthok kinanaba honabadasu imana poirei leimarol gi mangjil thaduna maira pai bisingi lujingbi ama oina saruk yaramki Manipur gi phibam asidasu imana tang kuntaruk phauba awaba kaya saruk yarame mahakna manung matam chadana mayambu thadoktuna leikhidaba sida sarga gi leikolda ingna chikna leinanaba ima gi maphamda hailei kachabani haina phongdokhi Thoromatuda AJMP, JDO, Ajuka, Amobha, MSF, Amadi, Atei, Atopa, CSO Sing, Sarukjaki. Manipuri, Limeron, JP head office, Longjam only, Nanim Sogi, Limeron, Merabai upon Manipur, Sina, she Lakhidabagi. Lehun tamba mangani lehun ase khoi gi Jiribam su pangthok chari asidaida khoi luk AJP amadi Ajuka duga JDO duga topa Amobha MSF khoi khudingmakna saruk yajari duga khoi gi imana matam sangna Manipur gi damakta nisaba 1970 da su nisaban gi damakta kanna Wagi naharon singsi ni sasa dana bakan na hona jarukpada sauna saruk ya jarukpa matam madudagi imana Manipur gidamta awaba mayamama thengna dana asigi afaspa lokthong na ba hona badasu imana yam sauna bode lemron gi mangjing tha dana era bai bi singi Manipur gi lusingbi oina acho acho ba thabak mayamama Manipur gi oina sumai tawna saruk ya jaraga imana baba mai gai da lam sing dana yam hona jarambani du natana khoi Manipur gi maka imana khoi monorama gi matang da su nupi ubi singi damakta kannana bo hona bada achau ba saruk kaya yaki duga awaba mayama ma su ima jini pujarambani ronama bo bena bisani sogi kya Man, ina singna leibo resano haina koise thamjage Manipur da community anigi irangna lanjena raktuna laingakna tongan ba district singda hangliba relief camp singda changjapam loduna leiri Jiribam district ki relief camp ta leirakpa Miyoi humpu humdoi Assam Rifles ki personnel sing amadi Emsuna ngarang masa gi yumdap tilure Manipur state asigi nongchup thongni hairiba Jiribam district asidasu Kanglup anigi rang asi thokadra haibagi mipaiba pokpadagi Jiribam gi tongan ba mafam singda hangliba relief camp singda changjapam loduna leikhi laibak phabadi Jiribam district ki administration gi mideng makhada Police amadi Central Forces singi maikeidagi akanba chaksil thorang lokhatpadagi ngasi phawba district asida Kanglup anigi oiba irang thokpa Mamitadri hairi haukiba tha kaya gi mamangdagi lanjena raktuna MSU district committee Jiribam gi office ta matam kuina changjapam loduna lerakiba Borobekra subdivision gi manungchanna leiba lamtai khunou Madhupur amadi Jakuradur gi miyoi humphumdoi ngarang MSU gi thomising amadi security forces singna punna masa gi mayumda thinkhre hairi Jiribamda Megi kang horokpadagi kang mari dagi lanjena ga akoina ibadagi thodo kaya aki ba thodo wa ko kaya ma leibadagi akoina ngasi boktari kemda akogi MSU gi isa singna guideline tawbiraga adai CSO sing amadi akogi DC gi site tagi angamba thakta akoibo Karai soigada karai lan gidagi haina ngapi senbidna isa singnasu ngapi senbiduna yamna nungaina akhoi mafamsida awar palaitana lehalai aduga loinana akhoi Assam Rifle gi site tagi su akhoi bu yamna awaba thakda thangapireraga ngasisu magi yumda hanana bagidamta akhoi gi sio sarna dilkoina lakpireraga MSUgi relief tagi akhoi bu magi yumdu tana thingina ba tawbasi yamna thagatsai
गोवादा लाखलिबा अक्टोबर की तांग कुंथ्रादगी नवेंबर की तांग अहुम फावबा पांगथोकदौरिबा कुंथ्रातरेट सुबा नेशनल गेम्स दा सेपाक तक्रोदा असम की माउट सेंदोना सरुक यारुकदबा टीम कोच अमदी सानरोई सिंह खनबदा अफबा कोच अमदी सानरोई सिंहबु नाथै बिरमले हाइना सोसाइटी फॉर सनामही स्पोर्ट्स अकादमी की मैगीदगी वाकत चेरोल मथाखरे असम ओलंपिक एसोसिएशन गुवाहाटी की सेक्रेटरी दा थाबा चेरोल सिदा हाई ममांगी नेशनल गेम्स दा सरुक यारुदबा एक्सपीरियंस लेरबा एस बीर चंद्र सिंह अमदी ई सुनील सिंह न चिंगबा सीनियर कोच सिंह असिबु नाथै बिरमदुना तहाना यामना नौरिबा सेपाक तक्रो की प्लेयर अमदी कोच सिंह खनकिबा सेक्रेटरी जॉइंट सेक्रेटरी अमदी वाइस प्रेसिडेंट की मथक्ता यानिंगदबा फोंदोकिबा गलेनना हिरम असिगी मतंगता थिजिनबिनबा पाउगी मिफम अमदा सोसाइटी फॉर सनामही स्पोर्ट्स अकादमी की सेक्रेटरी ओक्रम लकीकांत सिंह न ngarang फोंदोखरे। सोसाइटी फॉर सनामही स्पोर्ट्स अकेडमी है। हम लोग मेनली सेपक टकराव एंड मार्शल आर्ट्स के लिए हम लोग प्लेयर्स को ट्रेनिंग करते हैं और हम लोग भेजते हैं। जो भी गेम्स है स्टेट लेवल, डिस्ट्रिक्ट लेवल, नेशनल लेवल हम लोग भेजते हैं। 37 नेशनल गेम्स के लिए जो गोवा में होने वाला है उसके लिए एक ट्रायल सिलेक्शन चल रहा है। ये गोवा में तो 30 अक्टूबर से 3 नवंबर तक होगा। सेक्रेटरी, जॉइंट सेक्रेटरी एंड वाइस प्रेसिडेंट ऑफ असम सेपक टकराव एसोसिएशन वो लोग ने क्या किया, अच्छा से अच्छा प्लेयर्स है और जो कोच भी है, क्योंकि प्लेयर के साथ कोच भी जाना पड़ता है, तो अच्छा से अच्छा कोच जिसने वेल एक्सपीरियंस है उन लोग को छोड़ के इसको कुछ भी मालूम नहीं उन लोग को भी रखा हुआ है। कैसे सिलेक्ट हुआ ये हम लोग क्वेश्चन कर रहे हैं। तो ये एक बहुत बड़ा पॉलिटिक्स है या करप्शन है, कुछ समझ में नहीं आ रहा है, कुछ गड़बड़ हो रहा है। हम लोग का मांग ये है कि जो भी सिलेक्शन है फेयरली कीजिए, पॉलिटिक्स अंदर में नहीं होना चाहिए। जो जिसको ज़्यादा मालूम है, जो वेल एक्सपीरियंस्ड है उन लोगों को ही आप सिलेक्शन कीजिए, नहीं तो कुछ भी किसी को मालूम नहीं होगा, कोई खेला हुआ नहीं है, कोई जानना वाला नहीं है, उन लोगों को सिलेक्शन करके क्या फ़ायदा है। सिलेक्शन गुवाहाटी से हुआ है। जो सेक्रेटरी, जॉइंट सेक्रेटरी एंड वाइस प्रेसिडेंट असम सेपक टकराव एसोसिएशन का तरफ से सिलेक्शन हुआ है। कंप्लेन भेजा है सेक्रेटरी असम ओलंपिक एसोसिएशन एंड भोवेश कलिता, ऑनरेबल एमएलए, प्रेसिडेंट ऑफ असम सेपक टकराव एसोसिएशन एंड जनरल सेक्रेटरी सेपक टकराव फेडरेशन ऑफ इंडिया दिल्ली। मांग अगर पूरा नहीं हुआ तो हम लोग कोर्ट में भी जाएंगे। किसके ऊपर जाएंगे? वही जो भी सिलेक्शन बोर्ड है उन लोग के ऊपर। सिलेक्शन किया है असम सेपक टकराव एसोसिएशन ने सिलेक्शन किया है, मेनली सेक्रेटरी, जॉइंट सेक्रेटरी एंड वाइस प्रेसिडेंट। एशियन गेम्स की नुपा की हॉकी फाइनल दंगरंग भारत न जापान बो गोल मंगा अमद माइथियनख्रे। भारत की मेडल टेलीदा गोल अमग हापसिनख्रे। कैप्टन हरमनप्रीत न गोल अनि अदुगा मनप्रीत, अमित अमसुंग अभिषेक न गोल अममम चनखी। मसिगा लोइनना भारत न गोल 19, सिल्वर 23, ब्रोंज 19, पुन्ना मेडल 43 फंगले। नुपी की सेपाक तक्रोदा सेमीफाइनल द पावर हाउस थाईलैंड की मकुत माइथीख्रे। भारत की रेगू टीम ब्रोंज मेडल फंगले। भारत की सेपाक तक्रो रेगू टीम द यावरिबसिंगदी अयेकपम माइपाक देवी, ओइनाम चाउब देवी, खुशबू, एलांगबम प्रिया देवी अमदी एलांगबम लाइरेंटोबी देवी ने। मेडल टेली द ngarang फावबदा चाइना ना मेडल 450 फंगदुना अहानबा, जापान ना 2 सुबदा अदुगा साउथ कोरिया ना 3 सुबदा लेरी। मेडल 43 फंगदुना भारत ना मेडल टेली द 3 सुबदा लेरी। खांगन जबामा तोंगान बा कॉम्पिटिटिव एग्जाम की दमक चामदा चामा माइ पाकनबगी दमक कोचिंग पिजरिबा इन्फिनिटी नॉलेज सेंटर ना सेंटर असिगी अहानब बैच सेप्टेम्बर की तांग 19 दगी हौरे। एसएससी, एमटीएस, जीडी, सीएचएसएल, इंडियन आर्मी, असम पुलिस, टेट, सीटेट, ग्रेड 2, ग्रेड 3 अमदी ग्रेड 4 की एग्जाम की दमक मैथ्स, रीजनिंग, इंग्लिश, जीके न चिंबा कोचिंग लोबिनिंग बसिंगना खुदुंगचाबा सि लोबियो। अहानब बैच अयुकी पुंग 3 तगिन 9 फावबो ओइगनी। एडमिशन फी फ्री ओइगनी। अकुपा मरोल की दमक कासार लखीपुर वार्ड नंबर 9 द लेबा इन्फिनिटी नॉलेज सेंटर की सेंटर इंचार्ज सर टेनिसन की मोबाइल नंबर 7002554061 नंबर असिदा ngasimak पाव फाउनबियो। नुंगाइरबा पाव खु तांग चिकपा नार्व की अनाबा, ख्वांग यांगलेन की अनाबा, ब्रेन अमदी बीपी स्ट्रोक ओइरुबसिंगी अनाबा कयाबो डिजिटल क्लिनिकल मैग्नेटोलॉजी स्कैनिंग थेरापी ना लायंग बयाहले। लायंग असिना हिदाक अमत याउदना
hakchangi cell amadi vital organ singbu mathau ningthina pangthokhanduna e tongda leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamali magnetology scanning therapy asigi kanaba lobbiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi mingbino dini kawe, aigi makhong se narak padagi chat pada problem oi dana makhong se pomaga makhugi tang sida hana hawe anaba se hanbe yorak se dagi chalaga sar jing badagi mari mangani se jing bada aigi masa se kyam jamna phai habdo ikhangi aigi ming se baton haksang se jamna nungai tabadagi mapan na jamna layang jarure khwang nabadagi among khong nabadagi ado poloida phagi sar phangnabadagi sar imphumda treatment sojabadagi loine nungai ja phungjare amasung sai nangi bike to masu bike mathakta khong haipangame dong ku dei mamang da dei khong haipangam khite hojikti jamna free da hage chang hamjare aigi khong se chahi taraga taruna dana ising chatwa jada badagi awaba oina doctor punamakta layeng modagi phaba ngamda badagi Santi Kumari doctor siga jeng badagi agi khong je nungai ge awaba laiti karamina ina nungai dana mayamda ina sumahari tawjari ni Aroibada maroiba pau amukhanna Khanghaudana churakhiba nongna Guwahati da khusemgi chauthokle Assam gi jila kharada red alert lauthokre Silchar da Bikasi Agro amasung Barak Dairi gi anoba product sing launch tawkre Mount Manipur da athopa singi maphamda hikar lekat tamkhiba galunana manama thum lanthokre Jiribam gi relief camp ta leiramba miyoi sing ngarang mayum da thingkre amasung Asian Games ki nupa gi hockey final da Bharat na Japan bu maithian kre nupi ki sepak takraw da bronze medal phangle Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare